District Marigi Lamdaifam Oiriba Tangkul Singna Kundaba Kamjong District ki Sotun Haina Su Khangnariba Somthar Village ki Khunja Singde Thaknaba Ising Khuzok ama Fangnaba Hotnabada Kokai Lukai Nagadore Lamdam asida Laingak ama Lai Haibagi Mami Amata Ngasi Fawba Taramdre Sotun Village ki Hanagi Headman Thangmi Fungloina IT News ta Fongdorakpagi Matung ina Kungang asi Thobal District ki Ingoroktagi Subnagi kilometer Anirom Tamak Lapna Leiba Kamjong Kangpokpi Tengnopol amadi Thobal District ki Tainafam Oiriba Mafam amani Kungang asida MGNREGA scheme khaknatana laingaki karigumba scheme amatagi kanaba fangdri pumnamak asidagi khwaidagi khudong chadribadi miyoiba khaknatana jiba panba khudingmakna hingbada changba sida hidakni hainariba thaknaba ising fanglaktaba asini Kungang asi Chipidagi Horakpa Ingorok Turelgi Paringda Mahausadagi Turel asigi ising chaduna amadi sizinaduna lairakpani adubu Masa khakki khanba miyoi khadana chaura ba machine haibadi JCB Procrane Hybra chingba sizinaduna loknung amadi lokpandagi nung kothok sendan lambi oirakpadagi turel asi ngasidi lairi haiba khakta ngaire thaknaba ising lobadi lairadana laikom laina ngakta chentharakpana sizinaba fawba hangoire adubu hingdabadi yadabanina ising lofam semduna mahik chelaba ising asi thakli Turel asi Sotun Kungang khakta natana Ingorok Nongpok Sekmai Ukhongsang Haidroi Pokpina chingba mafamsi mafamgi miyamnasu sizinaribani adubu Turel asi ki mafam kayada nungkotuna masagi sendan pham onthorakpana miyamda awaba kaya mayokna hale Nongpok Sekmai amadi Ingorok ki miyamnasu Turel asibu lunana thambinaba laingaki mafamda haijaduna laklebani makoina changsilakpa khongjangda Sotun gi miyamnasu sawatkani haike Natural calamities singna awaba piba natana turel asiki orakliba fibam asina miyoibana semba khutsemgi calamities na kungang asigi miyamda chawna awaba piduna lakle ising laitaba matamdana ikang thokpa aduga nongju panthadana ichaw thoktuna law ingkhol mang takhanbagi awaba kaya miyamnasu mayoknari maram asina Forest Department Environment and Climate Change amadi Manipur lainga ki mari lainaba singna athubada mideng changbiduna miyamgi awaba asi kokhanbiyu hainasu thangmi fungloina lainga ki pukning jingsilakhi mahakna makhatana hai kungang asida cheliba matam amada chikong miyamna Haibonglok Turelgi ising thaklabadi naba pharani haiba wakhalonda anaba mi singna fawba Haibongloki ising thake hainaribani adubu ngasidi laikom lainang oina chenbana thakpadi lairadana sokpa fawba hangoinarakpa asi thamoi sokna thamoi yamna so ihainasu mahakna nungaitaba fongdorakhi ngasigi pawmi singa unaba aduda Sotun Kungangi pastor Yaringam Siro Village Secretary Simeon Aungsei Village Committee ki member Pius Funglai amadi Yaingam Ningshensu Saruk Yaki. Equity area si Kamjong district na jingba. Aduga equita next to labasina equi Kangbo district amoka weba. Aduga equity back to labor jingsina amoka equity Tengnobor district amoka weba. Aduga manglomda labasina equitambaki hero kendra amoka weba. Sumain tahu na aku isi extreme border dah lepas ni na, karena nasu yen simbi tapa, tokat thorang kari amat tapa jauh tapa, except NRGS natana, atai ama phawal lambi thon, aduga atai sarkar dah dipangma, kari amat tak aku pang tapa hektar. Sumain tahu na, lering ay matam sita, aku ki hing bata yamna. Nungai daba haibadi equity ising nungsit maramda yamna khudong za daba equity lokpan da leiba loknong da leiba lepa mayam si nung mayam si kot padagi JCB na aduga bob glen na aduga nong gi equity nung hondo onjin daw sita equity toren gi ising si nong madasu aluba ising pang lekom na lenang na tot na sumchelapa hauti kalendi matam ising pang da ba matam da sumay na tawba hayang jinjin da na ising chawrak pa matam da ekoi si nuai da ba haibadi nang tak na ba amasung aki akhang na thala ba ising chawrak pa da lekom na nang sin sin na
เจนทารักปะตาไอ้คุยที่เราอุคอนไอ้คุยก็คุณเขาบ่ตักชินกันนะไก่โตกันนะไอ้คุยสิเล่ปะตายามนะหน่วยตาบะถวายว่าบะสิกุมบะมารำสิตาไอ้คุยปนาแต่ช่วยไอ้คุยงาพัมเลยตาบะอะดูนะงาซีไอ้คุยที่เพรสกีเมเดียกีมีลาปะสินสิตาไอ้คุยนรีพอร์ตตาวรีปะสิตาช่วยกันนะไอ้คุยสารการดีไม่เกิดกี่คณะกุมภาดีพาร์ตเมนต์สิไอ้คุยกี่ฟอเรสต์กี่นัดรักกรัมบะมาดีเลยนะบะดีพาร์ตเมนต์สินะมีอย่างจังบีตัวนะสิกุมบะมีโอยบกี้หินบกี้เดสิงนะบะมาโอยนะ environment ดะยามนะตรงจะหันดะบะเนเจอร์กัลามิตีนะโชคบะพาวบุตรไอ้คุยคอนโทรลตัวบังอัมดะตัวนะเลยรีบเนี่ยดูบุสมัยนะมีโอยบกี้ทับกชูบสิตาไอ้คุยกี่ขุดงจ้าตบะมายามสิทอกตบสิขันลกะไอ้คุยนสิยาระบดีไอ้คุยกี่หิงบดาอช่วยบะอมสุงนวายตบะอวาบะลากตบะมายามสิกี่ขันลกะสิกุมบสิขณะทิ้งบิวให้ดูนะอังกัจจานิงบันมีโอยบันหิงบดาไปซาเชนทุมดาร์การโอยอดูอรบสุมารำจานะเชนดูตันสิอดูนัตนะตัวเรนพุนดูนะโลกทิ้งกันแล้วก็เล็กโฮมเล็กนางมารักตาอดูก็เล็กจักมายามหาจินดูนะเล็กไปสิไอ้คุยขุดงที่นั่งไอ้อุ้ยให้บดีกันมักตาไอ้คุยนั่นสิงอโรอมาส่งเช็คไม้กี่เมื่อไปปีสิงนะที่นี่ไปสิตาไอ้คุยพูดสปอร์ตตัวอดูก็มาคุยนะตัวรีไปสิมาให้ชูช่วยกันนะยันไปสู้วิชนุให้ดูนะไอ้สมัยนะหังกัจจานี่อะดูนะไอ้คุยกี่สารการนะสู้เมียงจังบีดูนะมีอามานี่กี่เช่นดานลำบีกี่ตมักตาไอ้คุยตัวเรียนสิกี่มาดินดันเลยริบะให้บดีงอรกตัวเรียนสิตาต่างจากตัวนั่นเลยบะโคงช่างจรังปัดชมดำมาลมดูก็ไอ้คุยกี่ให้ตัวปกปีจังอัมดาบีไม่อามสิงอรกตุเรนสิตะกี้สิงจ้าตุนเลยริบนี่อาดูนะเสกุมบะพัดตบะสิงสิไอ้คุยสิเจนนาระก็หิงบะมาตัมดามีไว้บกี้ฮักจังดากุตงทีนังไงไม่อามมาทุลักตุเรนกิมาดินดาปะเรนชานะสมขวดเทระอดูบไอ้คุยกี้สลุตุงโกให้นะเกาลิบะนุงอวังบะมาพัมสิดาโพดใส่นักันอันนี้มักดาโพดปนินะตุเรนสิดามชาบุกุมนะหุ่นกัตุนะเลยเร่อาดูกาลวงโกให้นะสุกาวบะให้พงโลให้นะสุกาวบะมาดินปุ่มนะมาสินุงกดดุนะเลยดิบนี่อาดูนะมาพัมสิงสิยาวนะกิโลเมตรอันนี้หุ่มสิเปร่งสานะเจสิบีปกเลนเลงนู่นนั่นเลยดิบันอาดูนะสินะไอ้คุยกี่ตุ้มดาทอกกระดับตรงที่บ้านไม่ยามสิไอ้คุยขันบดายามนวายอาดูนะสิกุมบสิมาทำเลยเรื่องมาทำดาทิ้งบีฮาวาให้บสิไอ้คุยกี่อาเจ็ดปัดพิเรนเนี่ยอาดูแกเอพิลเนี่ยให้บสิไอ้จากการสิกี่อิชิงให้พงโลกี่อิชิงให้บสิไม่ยามนะให้น่ารักปะให้บดีนาดูนะสีกระบะมีพาวนะสุให้ปงโลกีสิงทากะทักนิงขรังปามีให้นะใช่ให้น่ารักปะสิงนี่อาดูบุงสีดีให้ปงโลกีสิงสีเล็กคมเล็กนังอวยนลักปนินะกันนะสุให้ปงโลกีสิงสีปามุดเรกลักบิดเรกันนะสุปามเรให้ไปสิสุ